Mayambu ayek palai amasung wari na taramna okchari. Ngasi mayamda katchakadoriba wari asi mamingdi Gabby Petito. Wari asi lijabu matamta soi kilan kiba kaya ama yarubusu mayam koi kibikna ngakpigani. Ngayhak puthaminaba oina wari asi taminarasi adudi ay wari asi haujarage. Nupi macha amana America asi mahaki khwaidagi nungsijaba miyoi aduga koiba lakhi. Mahakna mahaki khongchat asibu online da document tormi. Harau minok na leitingduna fajjaraba mafam kaya chatna mahakna miyam singda online da utkhi. Yamlaba miyoi kaya amana mahaki khongchat asi online da yengba matamda asumna kanki madudi mahaki punsi asi kaya da fajjaraba matik charaba punsi amano haiduna. Adubu mayamda utliba minok tuki marumda aranba kaya ama tapna safongba haurakki. Hapta kharagi matungda nupi macha asi mafam khangdana mangki. Aduga asengba khangamgadaba miyoi adunadi yumda mathanta halakki. Masigi wari asi icham chamba nungairaba khongchat amana karamna shocking oiba crime mysteries ama orakki habado adugi matangdani. Adudi wari asi haurasi the case of Gabby Petito. Gabby Petito asi ingsok lising amaga chamapan supna maripudra mapanda United States ta pokhi. Mahak asi chahi nauringitagi hauna kalabu ngaujaba photography bu pamjaba amadi dunia asibu koiba travel tobu pamjaba adukumba miyoi ama oirami. Mahak asi world asibu explore tobu pamba adugumba personality adu chalammi. Mahakki mamanaba singna mahak asi yamna harau tayamna leganba amadi yamna creative oiba mi ama oina urammi. Aikoiki generation asigi yamlaba miyoi singna pamba asigum online da mahaksu mahakki mafam ama semjaba pamlammi. Online da mahakki adventure sing asibu document tawraga mayamda utpa pamlamki. Mahakki punsida tapna nupa macha amaga mari leinab hauraki. Mahakki mamingdi Brian Laundrie kaurami. Ahanbadadi makoigi relationship asi adukimatik normal oina sum chatlammi. Makoi animag prakritibu pamjaba chingman kawa pamjaba amadi lamkoiba pamlammi. Matung tarakpada makoina yamna exciting oiba idea ama puthorki madudi makoina makoigi piklaba band ama asibu yum ama dona onthoklaga America si koiduna makoigi journey asibu document tosi haiduna. Masigi punsi mahing asi online dadi van life haiduna khanava adugumba punsi mahing amani. Miyoi kaya nadi van life asibu ning tambagi khudam oina launai. Office yaudana, routine amata yaudana, paklaba lambi kaktangi oiba adugumba punsi ama. Aduga ingsok lising aniga supna kunmathoida Gabby amadi Brian na manglan asibu mangfauna naba hotnarki. Makoina van ama leiduna lamkoiba ki punsi asibu haunaba sem sarmi. Adubu kanamutanda khalamde madudi masigi khongchat asina adugumlaba khudong thiba kaya ama purakani haibasi. July thada Gabby amadi Brian na United States asigi khongchat asigi namakta mayum thadokthuna laki. Makoina sem sarami madudi fauraba national parks kaya ama aduga phajjaraba lamdam kaya ama koigani haiduna. Makoi sing adugi marakta Arcs National Park amadi Grand Teton National Park su yaurami. Khongchat asi Gabby na amatta chittadana document torami. Phajjaraba chauraba chingsingi photo kaya ama taramdai numit ki phajjaraba videos kaya ama aduga van manungda no kheduna leminnakiba moments kaya ama. Aduga mahakna YouTube channel ama fawba hangduna mahaki van life journey asibu utlammi. Video asi yengma matamda yamna santi phangba amadi pukning chingsinningai oiba video oirammi. Online da miyoi singna yengma matamdadi Gabby amadi Brian gi mari asi adukimatik harau tayamna
ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡ ꯈꯔꯗ ꯎꯠꯂꯤ꯫ ꯀꯦꯃꯦꯔꯥꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯠꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯅ ꯁꯨꯝ ꯆꯠꯊꯔꯤꯉꯩ ꯒꯦꯕꯤ ꯑꯃꯗꯤ ꯕ꯭ꯔꯥꯏꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤꯗ ꯎꯪꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯐꯥꯎꯕ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ 2021ꯒꯤ ꯑꯥꯒꯁꯇ ꯌꯨꯇꯥꯒꯤ ꯄꯨꯂꯤꯁꯇ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯠꯅꯍꯧꯕ ꯎꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯒꯦꯕꯤ ꯑꯃꯗꯤ ꯕ꯭ꯔꯥꯏꯟ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯣꯗꯤꯗ ꯌꯥꯎꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯅꯝꯁꯤꯜꯍꯧꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯒꯦꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯂꯦꯞꯇꯅ ꯀꯞꯄꯝꯃꯤ, ꯑꯗꯨꯒ ꯁꯣꯔꯁꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯨꯝꯅ ꯍꯣꯟꯕ ꯑꯩꯈꯣꯏꯅ ꯎꯏ꯫ ꯒꯦꯕꯤꯅ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀ ꯕ꯭ꯔꯥꯏꯟꯒ ꯈꯠꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯦꯟꯖꯥꯏꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯞꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈꯤ ꯃꯗꯨꯗꯤ ꯒꯦꯕꯤ ꯑꯃꯗꯤ ꯕ꯭ꯔꯥꯏꯟ ꯑꯁꯤ ꯀ꯭ꯔꯥꯏꯝꯒꯤ ꯆꯥꯔꯖ ꯑꯃꯠꯇ ꯃꯈꯣꯏꯅ ꯄꯥꯟꯕꯤꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯒꯦꯕꯤ ꯑꯃꯗꯤ ꯕ꯭ꯔꯥꯏꯟ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯇꯧꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯕ꯭ꯔꯥꯏꯟꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯒꯦꯕꯤ ꯑꯗꯨꯅ ꯚꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯎꯪꯈꯠꯅꯕ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯁꯣꯜꯕ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯀꯣꯟꯅ ꯄꯕ꯭ꯂꯤꯛꯇ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯈꯤ꯫ ꯃꯈꯣꯏꯅ ꯍꯪꯈꯤ ꯃꯗꯨꯗꯤ ꯐꯨꯇꯦꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯒꯤ ꯀ꯭ꯂꯨꯖ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯄꯨꯂꯤꯁ ꯏꯟꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯃꯤ꯫ ꯒꯦꯕꯤꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯑꯣꯟꯂꯥꯏꯟꯗ ꯄꯣꯁꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯒꯦꯕꯤꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯥꯗꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤꯅ ꯃꯤꯄꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯒꯦꯕꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯒꯦꯕꯤꯗꯒꯤ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕ꯭ꯔꯥꯏꯟꯅ ꯐ꯭ꯂꯣꯔꯤꯗꯥꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯊꯟꯇ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯦꯕꯤ ꯌꯥꯎꯔꯛꯈꯤꯗꯦ, ꯑꯗꯨꯒ ꯒꯦꯕꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯕ꯭ꯔꯥꯏꯟ ꯑꯁꯤꯗ ꯒꯦꯕꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯨꯝꯃꯨ ꯍꯥꯏꯅ ꯌꯥꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯐꯖꯅ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯕꯨ ꯀꯣꯑꯣꯄꯔꯦꯠ ꯇꯧꯈꯤꯗꯦ꯫ ꯒꯦꯕꯤꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯂꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯌꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯏꯟꯇꯔꯅꯦꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯇꯤꯛꯇꯣꯛ, ꯔꯦꯗꯤꯠ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯅꯆꯤꯡꯕꯗ ꯒꯦꯕꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟꯅ ꯄꯨꯡꯊꯟ ꯊꯟꯈꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ, ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯚꯦꯂꯤꯡ ꯑꯁꯤꯒꯤ ꯇꯥꯏꯝꯂꯥꯏꯟꯁꯤꯡ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤꯗ ꯄꯤꯛꯂꯕ ꯗꯤꯇꯦꯜꯁ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯈꯟꯅ ꯅꯩꯅꯕ ꯑꯃꯗꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯐꯪꯈꯤ ꯃꯗꯨꯗꯤ ꯂꯝꯀꯣꯏꯕ ꯑꯃꯅ ꯃꯍꯥꯛꯅ ꯅꯝꯖꯤꯜꯍꯧꯕ ꯚꯤꯗꯤꯑꯣ ꯈꯔꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟट ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯈꯤ꯫
ꯃꯍꯥꯛꯅ ꯌꯣꯃꯤꯡ ꯐꯥꯎꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯒꯦꯕꯤꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯚꯦꯟ ꯑꯉꯧꯕ ꯑꯗꯨ ꯄꯥꯔꯛ ꯇꯧꯔꯒ ꯂꯩꯕ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯗ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯒ꯭ꯔꯥꯟ ꯇꯦꯇꯟ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯅꯥꯛꯇꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯔꯠ ꯕ꯭ꯔꯦꯀꯤꯡ ꯑꯣꯏꯔꯕ ꯗꯤꯁꯀꯣꯚꯔꯤ ꯑꯃ ꯐꯪꯈꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯁꯦꯞꯇꯦꯝꯕꯔꯒꯤ 2021ꯗ ꯎꯌꯣꯃꯤꯡꯒꯤ ꯃꯤꯑꯣꯏ ꯇꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯔꯤꯃꯣꯠ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯃꯤꯑꯣꯏꯕꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛ ꯈꯔ ꯐꯪꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯣꯟꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯟꯐꯥꯔꯝ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯕꯣꯗꯤ ꯑꯁꯤ ꯒꯦꯕꯤ ꯄꯦꯇꯤꯇꯣꯒꯤ ꯕꯣꯗꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯗꯤꯁꯀꯣꯚꯔꯤ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯕꯨ ꯑꯣꯟꯂꯥꯏꯟꯗ ꯊꯤꯖꯤꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯑꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯂꯕ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯗꯚꯦꯟꯆꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯇꯨꯅ ꯒꯦꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯀꯣꯏꯁꯟ ꯑꯁꯤꯗꯤ ꯕ꯭ꯔꯥꯏꯟ ꯂꯣꯟꯗ꯭ꯔꯤꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯁꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯕ꯭ꯔꯥꯏꯟ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯕ꯭ꯔꯥꯏꯟ ꯑꯁꯤ ꯆꯤꯡ ꯀꯥꯕ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯕ꯭ꯔꯥꯏꯟ ꯑꯁꯤꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯦꯟꯍꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤ꯫ ꯂꯣꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯪꯒꯜ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯁ꯭ꯋꯥꯝꯞꯁ ꯀꯌꯥ ꯑꯃ ꯅꯦꯆꯔ ꯔꯤꯖꯔꯚꯁ ꯀꯌꯥ ꯑꯃ ꯃꯐꯝ ꯈꯨꯗꯤꯡ ꯑꯁꯤꯗ ꯕ꯭ꯔꯥꯏꯟ ꯑꯁꯤꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯠꯊꯈꯤ ꯑꯗꯨꯒ ꯍꯞꯇꯥ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯟꯁꯔ ꯑꯃꯠꯇ ꯐꯪꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯑꯁꯤꯅ ꯀꯣꯟꯅꯊꯪꯗ ꯑꯗꯨꯒꯨꯝꯂꯕ ꯁꯣꯛꯀꯤꯡ ꯑꯣꯏꯔꯕ ꯗꯤꯁꯀꯣꯚꯔꯤ ꯑꯃ ꯐꯪꯈꯤ ꯃꯗꯨꯗꯤ ꯐ꯭ꯂꯣꯔꯤꯗꯥꯗ ꯕ꯭ꯔꯥꯏꯟꯒꯤ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛ ꯈꯔ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ꯫ ꯀꯣꯟꯅꯊꯪꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯥꯏꯟ ꯂꯣꯟꯗ꯭ꯔꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯥꯈꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯀꯣꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯕ꯭ꯔꯥꯏꯟ ꯑꯁꯤ ꯃꯁꯥ ꯃꯊꯟꯇꯅ ꯁꯨꯁꯥꯏꯗ ꯇꯧꯖꯔꯒ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯒꯦꯕꯤ ꯄꯦꯇꯤꯇꯣꯒꯤ ꯀꯦꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯂꯨꯔꯕ ꯗꯥꯛꯐꯝ ꯑꯃꯗꯤ ꯌꯦꯛꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯗꯨꯗꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕꯇꯪ ꯎꯍꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯗꯨꯒꯨꯝꯂꯕ ꯑꯁꯦꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯐꯦꯛꯀꯤ ꯖꯤꯟꯗꯒꯤ ꯑꯃ ꯑꯗꯨꯒꯨꯝꯕ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯏꯟꯇꯔꯅꯦꯠꯀꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯒꯦꯕꯤ ꯄꯦꯇꯤꯇꯣꯗ ꯑꯗꯨꯒꯨꯝꯅ ꯄꯤꯈꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯒꯦꯕꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯝꯁ ꯀꯌా ꯑꯃ ꯔꯣꯜ ꯑꯁꯤꯕꯨ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯁꯤꯔꯕ ꯐꯥꯎꯕꯗ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯒꯦꯕꯤ ꯄꯦꯇꯤꯇꯣꯒꯤ ꯐꯣꯇꯣꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯐꯖꯔꯕ ꯆꯤꯡ ꯑꯃꯗꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯃꯥꯡꯗ ꯅꯣꯛꯇꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗꯧꯅ ꯑꯗꯨꯃꯛ ꯎꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯆꯨꯝꯕꯒꯤ ꯃꯔꯤꯛ ꯑꯃꯈꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌా ꯑꯃꯗꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ꯫ ꯒꯦꯕꯤ ꯄꯦꯇꯤꯇꯣ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯒꯨꯝꯂꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯜꯂꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯍꯔꯥꯎꯕ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯇꯕꯨ ꯁꯦꯌꯔ ꯇꯧꯒꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯕꯥꯏ꯫